Manipur Top Channel dagi video amta thagasage ngasi phongba phongda Amit Shahna phongdorakhiba wafamsing khananaba COCOMI na November 18 miyamgi mifam kaukhrei punna warep lawminagadawri amasum Home Minister na COCOMI gi mihutsingda pistokna Manipur gi saktam kaihalloi haibigi thajaba pirakle ayibo oina piyu hairubada COCOMI gi mihutsinga Home Minister ga chinda paodanakhre COCOMI ngasi phongda Pandam November tang 13 Union Home Minister Amit Shah ga ngarang COCOMI gi mihutsinga unarubada Amit Shah na phongdorakhiba wafam adu Manipur miyam ga punna khanna minaduna punna warep lawminanaba tha asigi seset 18 miyam gi mifam kaukri so hairi aduga miyam ayiba chairol oina piyu haiba yaradabdagi matung ina Sidna paudana khara thokri haire aduga miyam maru oiba comment box ta hainingbo hai leiragadi comment da soidana ibiro aduga video sibu like to view aina pabla so hibiyor sung piyu and thank you.